ꯑꯩꯈꯣꯏꯁꯤ ꯏꯆꯝ ꯆꯝꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯀꯥꯟꯗ ꯍꯥꯏꯕꯗꯤꯗꯣ ꯑꯌꯥꯕꯗꯨ ꯑꯩꯈꯣꯏꯅ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯨꯃꯗꯤ ꯀꯣꯟꯅꯒꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤꯡꯁꯤ ꯃꯌꯥꯝꯗ ꯎꯠꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯛꯄꯤꯔꯒ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯈꯨꯔꯥꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯗ ꯈꯪꯍꯟꯒꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯗ ꯉꯁꯤꯗꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯤ Beauty Films production Manipurna Mirabai Chanuga ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯀꯤ ꯑꯌꯥꯕ ꯂꯧꯅꯔꯕꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯃꯤꯔꯥꯕꯥꯏ ꯆꯅꯨꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯁꯨꯡ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯇꯦꯛꯁꯇ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯃꯁꯨꯡ ꯀꯜꯆꯔ ꯑꯃꯗꯤ ꯃꯤꯔꯥꯕꯥꯏ ꯆꯅꯨꯒꯤ ꯅꯥꯠ ꯌꯦꯠꯇ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯁꯥꯒꯣꯟꯅꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝ ꯑꯃ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯒꯅꯤ ꯑꯃꯁꯨꯡ ꯄꯨꯊꯣꯛꯀꯅꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤ ꯕꯣꯁ ꯃꯩꯔꯥꯅ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯥꯔ.ꯀꯦ. ꯅꯂꯤꯅꯤꯗꯦꯕꯤꯅ ꯑꯩꯒꯤ ꯑꯣꯏꯖꯤꯡꯖꯤꯡꯒꯤꯕ ꯑꯥꯔ.ꯀꯦ. ꯅꯂꯤꯅꯤꯗꯦꯕꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯁꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯒꯅꯤ ꯐꯤꯂꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯤꯂꯝꯒꯤ ꯑꯐꯕ ꯑꯥꯔꯇꯤꯁ ꯀꯌꯥ ꯃꯔꯨꯝꯒ ꯂꯣꯏꯅꯅ ꯃꯤꯔꯥꯕꯥꯏꯒꯤ ꯀꯦꯔꯦꯛꯇꯔ ꯁꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯈꯟꯅꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯠꯇꯕ ꯑꯅꯧꯕ ꯃꯤꯔꯥꯕꯥꯏꯒ ꯁꯥꯏꯖ ꯃꯥꯟꯅꯕ ꯆꯥꯎꯕ ꯃꯥꯟꯅꯕ ꯑꯗꯒꯤ ꯁꯛꯇꯝꯒꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯑꯥꯔꯇꯤꯁ ꯑꯃ ꯃꯇꯝ ꯀꯨꯏꯅ ꯇ꯭ꯔꯦꯟ ꯇꯧꯔꯒ ꯌꯥꯝꯅ ꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯗ ꯃꯤꯔꯥꯕꯥꯏ ꯆꯅꯨꯒꯤ ꯂꯥꯏꯐ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯎꯠꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒ ꯃꯤꯔꯥꯕꯥꯏ ꯆꯅꯨꯒꯤ ꯍꯣꯠꯅꯖꯔꯛꯄꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒꯨꯝꯕ ꯎꯠꯄ ꯌꯥꯕ ꯐꯤꯂꯝ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ